Tom TV na akhanana lokhacharakpa adongi khonjalgi thorongi khuthangda miyamdagi tongan wafam kaya phongdokpirakpa leptri karam miyoi singna kari karamba wafam sing thambirakpage haibadu miyam punamungtang taminasi. Tarik kontrakta akoi department gi hoina covid test tawda aisu saru yajari ai report tu tarik 9 da pung 3 makaida medical superintendent na positive warena hybrid degi ai yana tuna pung tereta hospital gi covid water legere yan lab thiba thodo amana handakta ai yamna nuksijaraba ibai ibungo Sri Sami Seven Dorana Lahidaba Mari Lena ai gi ming sizneraga mediada mi kharana aibu lana pakthok pire aina magi maramda karigumba mingonda phataba haigiba kasu lekhide ai haina bagi matamsu lekhide aduna leba ki lurba tangkhom asida akoi masen amaga cooperation binaduna leminadaba maram sida mi kharana phataba pau hajan biduna amaga nuksinadana thabak tobasi akoi mayam punamagi waina labak thibani masin matungda amu hana tobidana bana aina media gi thongda haijiri